ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕ ꯕꯤꯀꯥꯁ MBSꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯑꯏꯕꯤ ꯃꯍꯥꯛꯅ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕꯅꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯁꯤꯛꯂꯕ ꯑꯍꯤꯡꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯥꯗꯅꯕꯅꯤ ꯍꯥꯏꯗꯅ ꯌꯦꯅꯈꯥꯗ ꯊꯣꯛꯂꯛꯇꯨꯅ ꯁꯅꯥꯔꯩ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤ ꯁꯅꯥꯔꯩꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯇꯥꯕꯤꯔꯔꯣꯏꯗ꯭ꯔꯣ ꯗꯗꯥ ꯍꯧꯖꯤꯛ ꯇꯥꯆꯧ ꯍꯣꯏ ꯏꯃꯥꯈꯣꯏꯅ ꯈꯪꯂꯛꯂꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩ ꯁꯅꯥꯔꯩ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯃꯁꯤꯜꯗꯨ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯃꯦꯟꯗꯨꯅ ꯑꯗꯨꯃꯛ ꯀꯞꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯐꯣꯟ ꯄꯥꯏꯔꯤꯕ ꯖꯦꯅꯤꯠꯁꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯆꯍꯤ ꯀꯨꯟꯗꯤ ꯂꯥꯏꯔꯗꯅ ꯁꯔꯀꯥꯔꯅ ꯄꯤꯕ ꯆꯍꯤ 19 ꯐꯥꯎꯕ ꯁꯨꯗ꯭ꯔꯤ ꯀ꯭ꯂꯥꯁ 11ꯗ ꯀꯥꯕꯗ ꯉꯥꯏꯔꯤꯕ ꯑꯩꯁꯦ ꯑꯗꯨꯒ ꯅꯪꯅ 10 ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯃꯔꯩꯅꯤ ꯅꯨꯄꯥꯗꯨꯅ ꯇꯧꯔꯛꯂꯤꯕꯗꯨ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯁꯅꯥꯔꯩꯅ ꯍꯧꯖꯤꯛ ꯑꯩ ꯃꯃꯥ ꯑꯣꯏꯒꯗꯧꯏ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯃꯤꯡꯗ ꯆꯤꯊꯤ ꯏꯔꯝꯗꯨꯅ ꯑꯩ ꯁꯤꯒꯅꯤ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯁꯤꯅꯍꯟꯒꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯖꯦꯅꯤꯠ ꯄꯥꯈꯠꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯁꯥꯎꯔꯝꯕꯗꯨ ꯐꯥꯊꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯄꯨꯡ 10 ꯇꯥꯔꯤ ꯂꯝ ꯂꯥꯞꯂꯕꯁꯨ ꯂꯥꯞꯅ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯒꯦ ꯏꯕꯥꯅꯤꯅ ꯍꯦꯛ ꯎꯅꯐꯝ ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯣ ꯃꯗꯨꯗ ꯂꯩꯔꯝꯃꯣ ꯖꯦꯅꯤꯠꯅ ꯂꯥꯛꯂꯒꯦ ꯍꯥꯏꯕꯗꯨꯗ ꯁꯅꯥꯔꯩ ꯍꯔꯥꯎꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯨꯡꯁꯤꯕ ꯁꯥꯔꯤꯕꯅꯤ ꯖꯦꯅꯤꯠ ꯃꯊꯟꯇ ꯁꯣꯐꯥꯗꯨꯗ ꯉꯥꯊꯗꯨꯅ ꯅꯤꯡꯊꯤꯖꯅ ꯈꯜꯂꯕ ꯇꯨꯡꯗ ꯃꯇꯥꯎ ꯀꯣꯔꯧꯗ ꯀꯣꯜ ꯇꯧꯔꯕꯗꯁꯨ ꯀꯣꯔꯧꯁꯨ ꯐꯠ ꯍꯦꯛꯇꯃꯛ ꯄꯥꯏꯈꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯣꯔꯧꯅ ꯑꯍꯤꯡ ꯑꯣꯏꯔꯦ ꯍꯥꯏꯕꯒꯁꯦ ꯀꯥꯎꯔꯕ꯭ꯔꯣ ꯇꯨꯝꯅꯤꯡꯉꯤ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯁꯠ ꯍꯥꯏꯔꯛꯑꯣ ꯖꯦꯅꯤꯠ ꯃꯈꯨꯠꯇꯣ ꯃꯀꯣꯛꯇ ꯉꯥꯏꯍꯥꯛ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯔꯕ ꯇꯨꯡꯗ ꯍꯥꯏꯔꯛꯏ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯍꯧꯗꯣꯛꯇꯣꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯃꯇꯥꯎꯒꯤ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯀꯣꯔꯧꯁꯨ ꯍꯥꯏꯐꯦꯠ ꯇꯞꯅ ꯃꯉꯛ ꯍꯥꯏꯔꯛꯏ ꯅꯨꯄꯤꯒꯤ ꯃꯔꯝꯒꯤꯔꯣ ꯖꯦꯅꯤꯠꯅ ꯅꯨꯄꯤꯒꯤ ꯃꯔꯝ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯕꯨ ꯑꯃꯨꯛ ꯑꯣꯏꯔꯨꯗꯣꯏꯅꯣ ꯍꯥꯏꯐꯦꯠ ꯅꯣꯛꯂꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯃꯒꯨꯝ ꯍꯪꯉꯛꯏ ꯀꯣꯔꯧꯅ ꯑꯗꯨꯗꯤ ꯏꯔꯥꯏ ꯂꯥꯏꯕꯅꯤ ꯀꯩꯅꯣ ꯀꯗꯔ ꯇꯧꯁꯤꯟꯅꯔꯒ ꯅꯪꯗꯤ ꯑꯗꯨꯝ ꯀꯥꯏꯅꯔꯤꯕꯗꯨꯗꯤ ꯅꯪꯅ ꯑꯇꯣꯞꯄ ꯀꯣꯏ ꯍꯥꯏꯕ ꯈꯪꯉꯛꯄ ꯑꯣꯏꯔꯝꯅꯤꯅꯦ ꯀꯣꯔꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯦꯅꯤꯠ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ ꯃꯆꯤꯟ ꯊꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯅꯥꯏꯁꯤꯗꯤ ꯁꯅꯥꯔꯩꯗꯣ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕꯗꯤ ꯖꯦꯅꯤꯠ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯂꯣꯏꯅꯔꯛꯏ ꯑꯗꯨꯕꯨ ꯑꯆꯥꯄꯣꯠ ꯆꯥꯊꯣꯛꯄ ꯁꯦꯜ ꯂꯧꯊꯣꯛꯄ ꯑꯗꯨꯒꯨꯝꯂꯕ ꯉꯥꯛꯇ ꯇꯧꯔꯒ ꯀꯥꯏꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯋꯥꯔꯤ ꯑꯁꯤꯃꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯑꯣꯏꯔꯛꯄꯁꯤꯗ ꯀꯣꯔꯧꯁꯨ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯦꯕꯣꯔꯁꯟ ꯇꯧꯈ꯭ꯔꯣ ꯍꯥꯏꯕꯗꯨꯅ ꯖꯦꯅꯤꯠꯅ ꯑꯩꯁꯨ ꯅꯨꯃꯤꯠ 4 ꯁꯨꯔꯦ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯍꯥꯏꯕ ꯑꯗꯣ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯩ ꯃꯥꯕꯨ ꯂꯧꯕꯗꯤ ꯄꯥꯝꯗꯦ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯀꯩꯗꯧꯅꯨꯡꯗꯤ ꯌꯥꯔꯛꯂꯣꯏ ꯀꯣꯔꯧꯅ ꯑꯗꯨ ꯍꯧꯖꯤꯛ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦꯅꯦ ꯍꯟꯗꯛꯃꯨꯛꯇꯤ ꯖꯦꯅꯤꯠ ꯅꯣꯛꯅꯤꯡꯗ꯭ꯔꯕꯁꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯃꯛꯏ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯔꯤ ꯆꯤꯊꯤ ꯏꯔꯝꯅꯤ ꯑꯗꯨꯒ ꯁꯤꯈꯤꯅꯤ ꯃꯥ ꯁꯤꯕꯗ ꯑꯩꯕꯨꯁꯨ ꯁꯦꯟꯅꯍꯟꯒꯅꯤ ꯀꯥꯏꯅ ꯑꯗꯨꯗ ꯑꯩꯁꯨ ꯉꯥꯏꯔꯝꯂꯣ ꯂꯧꯕ ꯂꯥꯛꯂꯒꯦ ꯍꯥꯏꯈ꯭ꯔꯦ ꯃꯥ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ ꯕ꯭ꯂꯦꯛꯃꯦꯟꯒꯤ ꯂꯃꯟꯗꯤ ꯕ꯭ꯂꯦꯛꯃꯦꯟꯅ ꯑꯗꯨꯃꯛ ꯁꯤꯡꯒꯅꯤ ꯑꯔꯥꯏꯕ ꯀꯥꯡꯕꯨ ꯅꯠꯇꯦ ꯖꯦꯅꯤꯠꯀꯤ ꯀꯥꯡꯕꯨ ꯑꯗꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯑꯐ ꯐꯠꯇ ꯈꯟꯊꯕ ꯉꯝꯗ ꯑꯔꯗꯨ ꯊꯧꯗꯣꯛꯇꯨꯅ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯝꯗ ꯂꯥꯛꯂꯦ ꯖꯦꯅꯤꯠꯇꯣ ꯒꯥꯔꯤꯗꯨꯗ ꯄꯨꯂꯞ ꯇꯣꯡꯗꯨꯅ ꯁꯅꯥꯔꯩ ꯍꯣꯏꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯔꯤ ꯊꯋꯥꯅ ꯁꯅꯥꯔꯩ ꯍꯥꯏꯁꯦ ꯀ꯭ꯂꯥꯁ 10ꯒꯤ ꯁꯦꯛꯁꯟ Aꯗ ꯌꯥꯎꯕ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ ꯖꯦꯅꯤꯠꯁꯨ ꯃꯥꯅꯤ ꯊꯋꯥꯅ ꯑꯗꯣ ꯅꯪꯗꯤ ꯀ꯭ꯂꯥꯁ 10 ꯀꯥꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯃꯃꯤꯡꯗꯨꯕꯨ ꯂꯥꯡꯂꯦꯟ ꯀꯧꯕ ꯑꯉꯥꯡ ꯑꯃꯒ ꯈꯪꯅꯗꯥꯏꯅꯦ ꯊꯋꯥꯟꯒꯤ ꯋꯥꯔꯤꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯈꯥꯕꯅ ꯒ꯭ꯌꯥꯟꯒ ꯇꯥꯖꯕ ꯅꯠꯇ꯭ꯔꯦꯗ ꯑꯩꯈꯣꯏꯗꯤ ꯃꯤꯠ ꯑꯃ ꯄꯥꯜꯂꯤꯅꯦꯅ ꯏꯆꯝ ꯆꯝꯅ ꯄꯥꯜꯂꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇꯕꯨ ꯎꯖꯗ꯭ꯔꯤꯅꯦ
ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯗ ꯂꯥꯞꯅ ꯎꯔꯤ. ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯁꯅꯥꯔꯩ ꯃꯇꯣꯝꯇ ꯂꯦꯞꯂꯤꯕꯗꯨ. ꯖꯦꯅꯤꯠ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯈꯔ ꯂꯥꯞꯇꯛꯅ ꯈꯥꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯅꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯣ. ꯑꯩ ꯊꯦꯝꯃꯒ ꯄꯨꯔꯛꯀꯦ. ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛꯇꯨ ꯅꯣꯝꯃꯛꯏ. ꯖꯦꯅꯤꯠ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯖꯦꯅꯤꯠꯅ ꯒꯥꯔꯤꯗꯣ ꯈꯔ ꯂꯥꯞꯇꯛꯅ ꯈꯥꯝꯗꯨꯅ ꯊꯝꯂꯕꯅꯤ. ꯑꯗꯣ ꯅꯈꯣꯏ ꯌꯨꯝꯒꯤ ꯃꯤꯗꯤ ꯈꯪꯍꯧꯕ꯭ꯔꯣ? ꯅꯪꯅ ꯊꯣꯔꯛꯂꯤꯕꯁꯦ? ꯁꯅꯥꯔꯩꯅ ꯀꯅꯥꯁꯨ ꯈꯪꯍꯧꯗꯦ. ꯑꯗꯣ 이반이 그다이다 ꯆꯠꯇꯣꯏꯅꯣ? ꯖꯦꯅꯤꯠ ꯁꯅꯥꯔꯩꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯄꯨꯔꯕ ꯇꯨꯡꯗ ꯍꯥꯏꯔꯛꯏ. ꯍꯣꯔꯦꯟ ꯌꯧꯔꯒ ꯈꯪꯒꯅꯤ. ꯒꯥꯔꯤꯒꯤ ꯃꯄꯥ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯊꯋꯥꯟ ꯑꯃꯗꯤ ꯈꯥꯕꯁꯨ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯇꯣꯔꯛꯏ. ꯖꯦꯅꯤꯠꯅ ꯁꯅꯥꯔꯩꯕꯨ ꯂꯨꯈꯝ ꯄꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯕ ꯇꯨꯡꯗ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇ ꯂꯥꯛꯂꯤ. ꯁꯅꯥꯔꯩꯕꯨ ꯀꯥ ꯑꯃꯗ ꯅꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤ. ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯨꯟꯁꯤꯟꯕꯤꯗꯨꯅ ꯊꯝꯂꯕ ꯇꯨꯡꯗ ꯁꯅꯥꯔꯩ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ. ꯗꯗꯥ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ. ꯑꯩꯁꯤ ꯅꯪꯒꯤ ꯅꯆꯥꯕꯨ ꯅꯥꯎꯄꯨꯗꯨꯅ ꯂꯩꯔꯕꯤ ꯅꯨꯄꯤꯅꯦ. ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ. ꯖꯦꯅꯤꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯔꯩꯒꯤ ꯃꯃꯥꯏꯗ ꯃꯃꯥꯟꯅꯕ ꯑꯃꯗ ꯊꯥꯕꯒꯨꯝꯅ ꯈꯨꯄꯥꯛꯅ ꯁꯥꯎꯝ ꯀꯟꯅ ꯊꯥꯔꯛꯏ. ꯅꯨꯄꯤꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯕꯨꯛꯇ ꯃꯆꯥ ꯅꯥꯎꯄꯨꯔꯤꯕꯤꯅꯤ. ꯖꯦꯅꯤꯠꯀꯤ ꯈꯨꯄꯥꯛ ꯑꯃꯗ ꯁꯅꯥꯔꯩ ꯃꯌꯥꯗꯒꯤ ꯏ ꯑꯣꯔꯛꯂꯝꯃꯤ. ꯁꯣꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯆꯪꯗ ꯀꯅꯥꯁꯨ ꯂꯩꯈꯤꯗꯦ. ꯅꯨꯄꯥ ꯃꯔꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯟꯖꯤꯟ ꯃꯥꯡꯍꯟꯗꯨꯅ ꯁꯔꯥꯛ ꯇꯝꯕꯤꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯇꯝꯐꯥ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯕ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤ ꯁꯅꯥꯔꯩ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯉꯥꯡꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯛꯏ. ꯇꯝꯐꯥꯅ ꯄꯨꯡꯁꯤ 8 ꯇꯥꯔꯦ ꯍꯥꯏꯕꯅꯤꯗ. ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯝ ꯇꯨꯝꯃꯒ ꯂꯩꯔꯤꯕꯁꯤꯕꯨ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯅ ꯇꯨꯝꯃꯤꯕ꯭ꯔꯣ ꯅꯪꯕꯣ? ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯥꯡꯈꯜꯗꯨ ꯍꯩꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯁꯅꯥꯔꯩ ꯂꯩꯔꯝꯗ꯭ꯔꯤ. ꯇꯝꯐꯥ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯕꯁꯨ ꯃꯆꯥꯅꯨꯄꯤ ꯊꯤꯕ ꯐꯪꯗ꯭ꯔꯤ. ꯐꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ. ꯇꯝꯐꯥꯅ ꯀꯔꯤꯅꯣꯅꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯕꯣ? ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯀꯗꯥꯏꯗ ꯆꯠꯂꯤꯕ ꯖꯥꯠꯅꯣ ꯃꯁꯤꯕꯣ? ꯄꯣꯏꯔꯩꯁꯨ ꯁꯥꯟꯅꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯃꯃꯥꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯪꯉꯛꯏ. ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯑꯩꯒꯤ ꯁꯪꯒꯣꯝꯗꯤ? ꯃꯃꯥꯏꯗꯨ ꯏꯁꯨꯛ ꯁꯨꯛꯊꯔꯗꯨꯅ ꯈꯨꯝꯃꯛꯏ. ꯇꯝꯐꯥꯅ 이붕어, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯣ? ꯑꯗꯣ ꯅꯪꯅ ꯍꯜꯂꯛꯄꯗ ꯅꯆꯥꯅꯨꯄꯤꯒ ꯂꯝꯕꯤꯗꯒ ꯎꯔꯝꯕ꯭ꯔꯣ? ꯄꯣꯏꯔꯩ ꯏꯉꯛꯉꯛꯅ ꯍꯪꯉꯛꯏ. ꯀꯩ ꯍꯥꯏꯕ? ꯑꯩꯈꯣꯏ ꯁꯅꯥꯔꯩꯕꯨꯔꯣ ꯍꯥꯏꯁꯤꯕꯣ? ꯋꯥ ꯉꯥꯡꯕꯗ ꯁꯝꯂꯞꯅ ꯉꯥꯡꯕꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯅꯨꯄꯥꯅꯤ. ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯒꯟꯕ ꯑꯣꯏꯕꯅ ꯄꯣꯏꯔꯩ ꯃꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯝꯗꯦ. ꯃꯇꯧꯗꯨꯗ ꯇꯝꯐꯥꯁꯨ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ. ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ 100 ꯁꯨꯕ꯭ꯔꯣ ꯍꯥ? ꯁꯅꯥꯔꯩ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥ ꯑꯣꯏꯗꯧꯔꯤꯒꯦ? ꯄꯣꯏꯔꯩꯅ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯤ ꯁꯅꯥꯔꯩꯕꯣ? ꯋꯥꯅꯒ ꯋꯥꯕꯅꯤ. ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯋꯥꯏꯗ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏꯅꯦ. ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯇꯝꯐꯥꯅ ꯂꯥꯛꯊꯕ ꯇꯥꯕꯅꯤ. ꯅꯆꯥꯅꯨꯄꯤꯗꯨ ꯌꯥꯍꯧꯔꯛꯄꯗ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ. ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ. ꯀꯔꯤꯁꯨ ꯈꯟꯗꯕꯒꯨꯝꯅ ꯑꯗꯨꯃꯛ ꯈꯨꯝꯃꯛꯏ. ꯃꯃꯥꯟꯅꯕꯤꯒ ꯍꯧꯅꯔꯒ ꯑꯌꯨꯛꯇ ꯋꯥꯛꯀꯤꯡꯒ ꯆꯠꯂꯝꯅꯤꯗ. ꯅꯍꯥꯟꯃꯨꯛꯁꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯄ ꯑꯣꯏꯔꯝꯕꯗꯣ. ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯌꯥꯝꯅ ꯆꯒꯠꯅꯕꯅꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯜꯂꯛꯁꯅꯤꯗ. ꯇꯝꯐꯥꯁꯨ ꯈꯟꯖꯤꯜꯂꯨꯕꯗ ꯁꯅꯥꯔꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯝꯍꯦꯟꯕ ꯅꯨꯄꯤ ꯃꯆꯥꯅꯤ. ꯃꯃꯥꯟꯅꯕꯤ ꯃꯈꯩꯒ ꯂꯩꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯇꯝꯐꯥ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯄꯣꯏꯔꯩ ꯑꯅꯤꯗꯣ ꯆꯥꯛ ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯝꯃꯤ. ꯄꯣꯏꯔꯩ ꯍꯦꯟꯕꯣꯜ ꯄ꯭ꯂꯦꯌꯔ ꯑꯃꯅꯤ. ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇꯨꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯏ. ꯑꯌꯨꯛ ꯁꯥꯟꯅꯔꯨꯕꯒꯤ ꯋꯥꯕꯗꯨꯗ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯦ ꯃꯍꯥꯛꯁꯨ. ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯐꯣꯟꯗꯣ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯄꯨꯡ 2 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯋꯥꯆꯦꯞꯇ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯂꯤ. ꯃꯦꯁꯦꯖꯁꯤꯡꯗꯣ ꯑꯃꯠꯇ ꯌꯦꯡꯂꯨꯕ ꯇꯧꯗꯅ ꯄꯣꯏꯔꯩ ꯃꯪꯒꯣꯜꯗꯒꯤ ꯃꯃꯥꯏ ꯇꯥꯅꯕ ꯐꯗꯤ ꯁꯥꯄꯣꯟ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯇꯝꯐꯥ ꯍꯧꯖꯤꯛꯁꯨ ꯎꯪꯗꯨꯅ ꯐꯝꯂꯝꯂꯤ. ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯣ ꯄꯣꯏꯔꯩꯁꯨ ꯆꯤꯡꯅꯔꯗꯨꯅ ꯍꯪꯉꯛꯏ. ꯏꯃꯥ, ꯁꯅꯥꯔꯩ ꯍꯜꯂꯛꯂꯕ꯭ꯔꯣ? ꯇꯝꯐꯥ ꯍꯟꯗꯛꯃꯨꯛꯇꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ. ꯏꯕꯨꯡꯉꯣ, ꯉꯁꯥꯏꯗꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯇꯅ ꯍꯪꯂꯨꯔꯦ. ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤꯗꯤ ꯉꯁꯤꯒꯤ ꯂꯥꯛꯇ꯭ꯔꯤ ꯍꯥꯏ.
ꯅꯪꯒꯤ ꯅꯄꯥꯕꯨꯡꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇ ꯏꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯆꯣꯡꯈꯤꯕꯅꯤ. ꯃꯇꯧ ꯑꯗꯨꯒꯨꯝ ꯉꯁꯤꯁꯨ ꯆꯣꯡꯉꯤꯅꯦꯍꯦ. ꯅꯪꯕꯨ ꯏꯃꯥ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ. ꯅꯁꯜꯕꯨ ꯑꯃꯨꯛꯇ ꯊꯤꯌꯨꯅꯦ ꯏꯕꯨꯡꯉꯣ. ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯦ. ꯑꯗꯨꯕꯨ ꯄꯣꯏꯔꯩ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯝꯃꯤ. ꯏꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯨꯔꯕ ꯇꯨꯡꯗ ꯁ꯭ꯀꯨꯜꯒꯤ ꯃꯃꯥꯟꯅꯕꯤ ꯇꯨꯏꯁꯟꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯀꯣꯜ ꯇꯧꯔꯨꯕꯗ ꯃꯆꯜꯅꯨꯄꯤ ꯁꯅꯥꯔꯩ ꯂꯥꯛꯏ ꯀꯧꯕ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯕꯗ ꯄꯣꯏꯔꯩ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯈꯥꯡꯗꯨꯅ ꯂꯩ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯅꯥꯔꯩꯕꯨ ꯐꯨꯕ ꯂꯦꯞꯂꯝꯗꯦ. ꯑꯉꯥꯡ ꯑꯣꯏꯅ ꯑꯔꯥꯟꯕ ꯂꯝꯕꯤ ꯇꯧꯔꯨꯕꯒꯤ ꯗꯟꯗꯤꯒꯨꯝꯅ ꯊꯣꯛꯂꯩ. ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯍꯛꯃꯟꯗꯕ꯭ꯔꯥ? ꯄꯨꯡ 24 ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠꯄꯨ ꯃꯥꯡꯍꯟꯕꯁꯤꯕꯨ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯂ? ꯅꯨꯄꯥ 4 ꯑꯗꯨ ꯃꯈꯨꯠꯇ ꯆꯨꯔꯨꯞ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯐꯝꯂꯤ. ꯑꯗꯨꯒ ꯁꯅꯥꯔꯩꯕꯨꯅ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯊꯝꯂꯤ. ꯃꯈꯨꯠ ꯃꯈꯣꯡ ꯌꯨꯠꯂꯤꯡ ꯊꯥꯡꯂꯕꯤ ꯁꯅꯥꯔꯩ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯇꯥꯆꯧꯕꯨ ꯁꯣꯟꯗꯨꯅ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯀꯞꯂꯤ. ꯁꯅꯥꯔꯩꯅ "ꯏꯃꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯅꯨꯀꯣ. ꯇꯥꯆꯧ ꯍꯩꯕ ꯏꯟꯗꯕꯤ ꯅꯆꯜꯒꯤ ꯊꯃꯣꯏꯅ ꯇꯥꯆꯧꯕꯨ ꯁꯣꯜꯂꯤ ꯍꯥꯏꯕꯁꯦ ꯏꯁꯣꯔ ꯃꯍꯥꯛꯅ ꯇꯥꯆꯧꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯕ ꯑꯣꯏꯁꯅꯨꯀꯣ." ꯃꯐꯥꯜꯗ ꯐꯝꯂꯤꯕ ꯅꯤꯄꯥ 4 ꯑꯗꯨꯁꯨ ꯋꯥꯔꯤ ꯁꯥꯔꯤ. ꯊꯋꯥꯅ "ꯍꯤꯡꯈꯤꯗ꯭ꯔꯣ ꯁꯤꯕꯣ?" ꯈꯥꯕꯅ "ꯍꯤꯡꯗꯤ ꯍꯤꯡꯈꯤꯅꯤꯍꯦ. ꯑꯗꯣ ꯃꯥꯅ ꯍꯤꯡꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯤꯕ ꯇꯥꯕꯅꯤ. ꯑꯃꯅ ꯐꯠꯇꯕ ꯇꯧꯔꯕꯁꯨ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯁꯦꯝꯗꯣꯛꯄꯤꯅꯕ ꯌꯥꯎꯗꯦ. ꯇꯤꯟꯅꯔꯤꯕ ꯅꯤꯄꯥ ꯃꯆꯥ 4 ꯑꯗꯣ ꯂꯝꯆꯠꯂꯨꯗꯕ ꯆꯞ ꯃꯥꯟꯅꯩ. ꯃꯥꯟꯅꯕ ꯃꯁꯦꯜ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏꯒꯤ ꯃꯑꯣꯡꯁꯤ. ꯖꯦꯅꯤꯠꯅ ꯍꯥꯠꯇꯣꯛꯄ ꯇꯥꯕꯅꯤ. ꯃꯥ ꯑꯃ ꯍꯤꯡꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯀꯔꯤꯌꯔ, ꯔꯤꯄ꯭ꯌꯨꯇꯦꯁꯟ ꯑꯃꯗꯤ ꯐ꯭ꯌꯨꯆꯔꯗ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ. ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯄꯒꯤ ꯃꯍꯨꯠꯇ ꯁꯅꯥꯔꯩꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯂꯥꯛꯅꯔꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯣꯏꯔꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯣꯐꯤꯁꯥꯔꯗꯨꯗ ꯄꯥꯎꯗꯝꯖꯩ. ꯄꯣꯏꯔꯩꯅ "ꯁꯥꯔ, ꯑꯩꯒꯤ ꯏꯆꯜꯅꯨꯄꯤꯕꯨ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨꯕ. ꯅꯨꯃꯤꯠ 2 ꯁꯨꯔꯦ ꯑꯩꯒꯤ ꯏꯆꯜꯅꯨꯄꯤꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ. ꯁꯤꯅ ꯃꯥꯒꯤ ꯐꯣꯇꯣꯅꯤ. ꯃꯃꯤꯡꯅ ꯁꯅꯥꯔꯩ ꯀꯧꯕꯅꯤ ꯁꯥꯔ." ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯒꯤ ꯔꯥꯏꯠ ꯁꯥꯏꯗ ꯄꯣꯀꯦꯠꯇꯨꯗꯒꯤ ꯃꯆꯜꯅꯨꯄꯤ ꯁꯅꯥꯔꯩꯒꯤ ꯐꯣꯇꯣꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯗ ꯄꯤꯔꯕ ꯇꯨꯡꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯐꯣꯇꯣꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯣꯐꯤꯁꯥꯔꯗꯨꯅ "ꯃꯁꯛꯄꯨ ꯐꯅꯌꯥꯝ ꯐꯖꯔꯤꯅꯦ. ꯅꯣꯏꯒꯤꯁꯦ ꯃꯥꯡꯈꯤꯕ ꯃꯥꯟꯗꯦꯗ. ꯅꯨꯡꯁꯤꯅꯕ ꯅꯤꯄꯥꯒ ꯆꯦꯟꯈꯤꯕꯒꯨꯝꯕ ꯑꯣꯏꯔꯝꯅꯤꯅꯦ. ꯁꯤꯒꯨꯝꯕ ꯀꯦꯁꯁꯦ ꯈꯨꯠ ꯍꯦꯛ ꯊꯥꯔꯨꯕꯒ ꯅꯨꯄꯤꯗꯨ ꯍꯜꯂꯛꯂꯦꯗꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄꯒꯨꯝꯕ ꯇꯧꯒꯜꯂꯤꯅꯦ. ꯅꯨꯃꯤꯠ 2 3 ꯃꯨꯛꯇꯤ ꯑꯗꯨꯝ ꯌꯦꯡꯈꯣꯗ." ꯑꯣꯐꯤꯁꯥꯔꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯖꯔꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯍꯩꯖꯔꯛꯂꯝꯃꯤ. ꯄꯣꯏꯔꯩꯅ "ꯁꯥꯔ, ꯆꯦꯟꯈꯤꯕ ꯑꯣꯏꯔꯕꯗꯤ ꯄꯥꯎ ꯍꯟꯕ ꯂꯥꯛꯀꯅꯤ. ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ. ꯑꯗꯨꯕꯨ ꯄꯥꯎ ꯍꯟꯕꯁꯨ ꯂꯥꯛꯇꯕꯁꯤꯕꯨ ꯀꯔꯝꯅ ꯆꯦꯟꯕ ꯑꯣꯏꯗꯣꯏꯅꯣ? ꯁꯥꯔꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯑꯩꯒꯤ ꯏꯆꯜꯅꯨꯄꯤꯁꯤꯕꯨ." ꯄꯣꯏꯔꯩ ꯃꯈꯥ ꯇꯥꯔꯝꯗ ꯑꯣꯐꯤꯁꯥꯔꯗꯨꯗ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈ꯭ꯔꯤ. ꯊꯤꯅ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯄꯣꯏꯔꯩ ꯂꯝꯕꯤ ꯆꯠꯅ ꯀꯞꯄ ꯑꯗꯨꯃꯛ ꯍꯧꯔꯛꯂꯤ. ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯁꯅꯥꯔꯩ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯅꯨꯃꯤꯠ 4 ꯁꯨꯖꯤꯜꯂꯛꯈ꯭ꯔꯦ. ꯃꯆꯥꯕꯨ ꯎꯅꯤꯡꯕꯗꯅ ꯉꯥꯎꯔꯕꯤ ꯇꯝꯐꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯕꯗꯨꯗ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯕ ꯍꯧꯔꯛꯇꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯂꯝꯗꯦ. 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ. ꯄꯣꯏꯔꯩ ꯃꯪꯒꯣꯟꯗ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯐꯝꯂꯤꯉꯩꯗ ꯃꯈꯣꯏꯒ ꯁꯥꯟꯅꯃꯤꯟꯅꯕ ꯑꯉꯥꯡ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯊꯣꯏꯍꯦꯟꯅ "ꯗꯥ ꯄꯣꯏꯔꯩ, ꯑꯋꯥꯡꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯣ ꯑꯗꯨꯗ ꯅꯨꯄꯤ ꯑꯁꯤꯕ ꯑꯃ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ. ꯏꯆꯦ ꯆꯅꯨꯅ ꯍꯥꯏꯕꯗ ꯆꯦ ꯁꯅꯥꯔꯩ ꯌꯥꯝꯅ ꯃꯥꯜꯂꯦ ꯍꯥꯏꯌꯦ. ꯂꯥꯛꯑꯣ." ꯇꯥꯔꯤꯕ ꯄꯥꯎꯗꯨꯗ ꯄꯣꯏꯔꯩ ꯑꯉꯥꯡꯗꯨꯗꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯜꯂꯛꯏ. ꯃꯤꯅ ꯄꯨꯡꯅꯤꯜ ꯅꯤꯜꯂꯤ, ꯄꯨꯡꯌꯣꯝ ꯌꯣꯝꯃꯤ. ꯄꯣꯏꯔꯩ ꯃꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯂꯩꯃꯥꯏꯊꯛꯇ ꯇꯨꯊꯈ꯭ꯔꯤ. ꯇꯨꯕ ꯇꯥꯕꯅꯤ ꯃꯆꯜꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯀꯥꯏꯔꯤ. ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨꯁꯨ ꯆꯩꯅ ꯐꯨꯕꯒꯤ ꯃꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯔꯤ.
Mangaksa madasu kuchin mami, kucha mami, kaya masutari. Mamayadasu karinabu tomtat libano puntat tali. Sanaray ni haiba fawba kangdri. Makong kongzing adasu tauri mami kaya masu musin muna maramoy na tari. Laikay ki ahal nubi karana mafi tongdo na tado na laibaduda sangsin na iliba inafiya na kupsinbi. Boyray siyansin na masalbo tap na kongkat bibada. Taway yaodraba masal nubi mananggal na do ising asaba na haisin kibagom na saudok na layram. Mamitagi mapita na boyray tamoy syok na ado magkapahoragli. Boyray na, Shanaray, nang tasawa madi imabo nung sidra bro. Ha, si hayo, isalabo adok tamti na lang nariba si kanano. Nang tasawa na tamlaroy bro. Kulla dugi ahalamaw singing na pao pinabadagi, police officer madi, forensic ang gusto lakto na, kung nang pamidugi ako ibada miyo yamata siyang hanriyengli. Madudagi, asiba Shanaray ki haksang asibo, postmortem taon na bagidamakta bukat kirami. Pung anihum siyang ni examine tauraba matungda, postmortem ki report ki matung inna, Dr. Nupi senior oibito na assume na hayraklami. Case asya, rape case ni, adubu, not only one time. Isam-sam na hayrabada nipi masa asibo, 96 hour haybadi, numit marini lepta na. Nupi oibigi ijat po manghalabat tungda. Mamay mamit asik hang dakay. Lot kumba arumba po sa kamana. Makataban nandri. Officer na kamay. To, please, ay tabang nandri. Masya nupi pao tabada. Hauk siti tampa. Yam na kana na na layri. Masigum labag sige justice po karam na panggani. Nung magipong amada, India da rape case sa si 4 times ni pauk sida yauri ba. Kando na yenglubada, tamada nupi masa kayagi pun sini manglangani. Matawa sigum na Shanaray ki mihad asigisu langla langzin ambat tibang amdri. Siya'i karaswado maghaugsing kirami. Haugsikti, zenit ki kangbu wado 12 exam tabagi boarding da lainari. Makoy Mariado, kaamada pun na adumak laiminarami. Zenit korawa madi tawan, ahumado. Dengi nabadagi, quarantine taudo na school ki founder amadi, principal na haibadagi. Mayumda matam kara layro na bahay na satkay. Adubu kabadi, dengi ki test tauro bada negative oibadagi. Boarding ki kaado da matanda adumak layrami. Jenit hoy na lakad abasu, nong makakta ngayrabani. Saksaba loyrado na, kaba, magi kada sanglakto na, mompak makadagi, phone kipet ama lot na puthorak na, Momon taudo na Mrs. Thari. Adubu kaba, tonglugi manakta, nipiya mafamno na laibagum na uray. Hay pet mo na yung silubada, amok sulay ramdri. Mataudo da matanta akan sada na haizay. Wakal na gayadri, tumbawat pagi oyram daw gamali. Matanda advice kaya mo supizera batungda, kaba korog na kokto na tumtakirami. Ahingi matam, kaba, nung tigi matawi iman manada bamongda mikap kang toraklami. Fuk hagot to na, table da layriba ising bottle to lam do na ising do taklabatungda amuk tumtagi taubada tumbayaramdi. Magi na kongda Shanaray na aroy ko oy na hayramba wahay do tarki. Dada, nang natawri ba si yam nalali? Ay sinagi ka na ano? Aduga, da kaba, da tawan, da koraw. Nakoy suni, asukuri ba siya ay nadi ibunggum na kando na lakpani. Ita-tasaro na nga siri kaba konsilado tarakpado nasulpik na tarambadagi magi famong mamang magtada kanagumbiyaman na liyapto na haw na hayraklami. Nakoy di sane sadagi suhe na patrabang agtani. Fuhagot na koy ngiyang lubada kasida ka nasulay ramdri. Kaba masadig ising-sing na ba mafawragli. Masyado humangkang kalaglami. Ngay haklay rabatungda, karisu tawrak trabaduda, iray-ilay na uhay kara hayrado na, ising botal do bulaw pa, famong gagi amukum tarai. Kaba na, hera, nipa na po, crime masama tawra ba di reflection karadum lay bataban. Ay sunupa ni kayo, adusu kaba ni ay sing.
ꯋꯥꯍꯩꯁꯤ 하이ꯗꯨ나 ꯐꯃꯨꯡꯗꯨꯗꯒꯤ ꯃꯈꯣꯡꯗꯨ ꯊꯥꯡꯊꯔꯛꯄꯗ ꯈꯥꯕ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯈꯪꯂꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯏ. ꯏꯃꯥ, ꯑꯌꯣ ꯏꯃꯥ ꯁꯤꯔꯦ! ꯃꯈꯣꯡꯗꯨ ꯐꯃꯨꯡ ꯃꯊꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯥꯡꯒꯠꯂꯗꯨꯅ ꯀꯥꯡꯈꯜꯗꯨ ꯆꯦꯠꯅ ꯌꯦꯞꯁꯤꯟꯗꯨꯅ ꯐꯃꯨꯡꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤ. ꯊꯥꯏꯅ ꯑꯍꯜꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕ ꯀꯥꯡꯈꯜ ꯃꯅꯨꯡꯗ ꯂꯥꯏ ꯆꯪꯗꯦ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯗꯤ ꯃꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯅꯤ. ꯀꯥꯡꯈꯜ ꯃꯅꯨꯡꯗꯨꯒꯤ ꯀꯥꯆꯤꯜ ꯃꯔꯤꯃꯛꯇ ꯅꯨꯄꯤ ꯃꯔꯤ ꯐꯝꯗꯨꯅ ꯈꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ. ꯈꯥꯕ ꯃꯃꯤꯠꯇꯤ ꯄꯥꯡꯊꯣꯛꯇꯦ. ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯗꯣ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯥꯀꯣꯡꯗ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯀꯟꯅ ꯃꯦꯟꯁꯤꯜꯂꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯖꯦꯅꯤꯠ, ꯊꯋꯥꯟ ꯑꯃꯗꯤ ꯀꯣꯔꯧ ꯑꯍꯨꯝꯗꯣ ꯑꯌꯨꯛꯀꯤ ꯇꯨꯏꯁꯟ ꯌꯥꯎꯕ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯊꯤꯜꯂꯛꯂꯝꯃꯤ. ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯗꯦꯟꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯕꯗꯗꯤ ꯈꯥꯕꯗꯣ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝꯒꯤ ꯆꯤꯌꯔꯗꯨꯗ ꯐꯤꯕꯝ ꯁꯣꯛꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯃ ꯑꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯖꯦꯅꯤꯠ, ꯊꯋꯥꯟ ꯑꯃꯗꯤ ꯀꯣꯔꯧ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯉꯝꯗ꯭ꯔꯤ. ꯃꯔꯝꯗꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯃꯈꯣꯏꯅ ꯁꯅꯥꯔꯩꯗ ꯑꯣꯏꯍꯟꯈꯤꯕ ꯑꯗꯨꯃꯛꯅꯤ. ꯑꯇꯩꯅ ꯀꯤꯗ꯭ꯔꯕꯁꯨ ꯊꯋꯥꯟꯗꯤ ꯃꯤꯍꯣꯜꯒꯤ ꯈꯣꯡꯖꯦꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯅ ꯍꯨꯜꯂꯝꯃꯤ. ꯑꯍꯨꯝ ꯑꯗꯨ ꯑꯃꯒ ꯉꯥꯏꯍꯥꯛ ꯌꯦꯡꯅꯔꯕ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ. ꯋꯥꯔꯗꯦꯟꯗꯨꯅ ꯐꯥꯎꯟꯗꯔꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯨꯅ ꯈꯥꯕꯒꯤ ꯃꯄꯥꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯔꯤ. ꯐꯥꯎꯟꯗꯔꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯈꯪꯂꯨꯕ ꯑꯣꯏꯗꯕꯅ ꯆꯞ ꯆꯥꯕ ꯄꯥꯎꯗꯤ ꯄꯤꯕ ꯉꯝꯗ꯭ꯔꯤ. ꯈꯥꯕꯒꯤ ꯃꯃꯥꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯤ. ꯍꯧꯖꯤꯛ ꯃꯄꯥ ꯏꯕꯣꯍꯜꯒ ꯄꯨꯟꯅ ꯂꯥꯛꯂꯤꯕꯁꯤꯅ ꯃꯃꯥ ꯑꯇꯣꯝꯕꯤꯅꯤ. ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ. ꯊꯥꯔꯣꯅ, ꯆꯞ ꯆꯥꯕ ꯆꯥꯗꯕ ꯏꯆꯥꯒꯤ ꯃꯤꯁꯤꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ. ꯅꯈꯣꯏꯅ ꯆꯦꯛꯁꯤꯟꯗꯕ ꯑꯣꯏꯕꯅ ꯊꯧꯗꯣꯛꯁꯦ ꯊꯣꯛꯂꯤꯕꯅꯤ. ꯐꯥꯎꯟꯗꯔꯗꯨ ꯀꯔꯤꯒꯨꯝꯕ ꯊꯥꯔꯣꯅ ꯃꯆꯤꯜ ꯀꯥꯡꯊꯣꯔꯛꯂꯕꯗꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯕꯣꯔꯗꯤꯡꯁꯦ ꯃꯨꯠꯄ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯌꯥꯁꯤꯟꯅꯕ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ. ꯑꯩ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯁꯦꯜ ꯑꯣꯏꯅ ꯁꯤꯟꯅꯧ ꯍꯥꯏꯔꯕꯁꯨ ꯁꯤꯟꯅꯖꯒꯦ. ꯑꯩꯒꯤ ꯏꯖꯠ ꯑꯁꯤꯃꯇꯪꯗꯤ ꯌꯦꯡꯕꯤꯗꯨꯅ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯍꯟꯈ꯭ꯔꯁꯤ. ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯣ ꯈꯥꯕꯒꯤ ꯃꯄꯥ ꯏꯕꯣꯍꯜꯗꯤ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯔꯤ ꯋꯥꯍꯩꯅꯣꯅꯦ? ꯅꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯑꯩꯒꯤ ꯏꯆꯥꯁꯤ ꯃꯍꯩ ꯇꯝꯕꯒꯤ ꯕꯣꯔꯗꯤꯡꯁꯤꯗ ꯊꯝꯂꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯁꯦꯜ ꯃꯦꯟꯕ ꯌꯥꯔꯗ꯭ꯔꯣ? ꯁꯦꯜ ꯄꯜꯂꯛꯄꯗꯨꯗ ꯊꯥꯔꯣꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯇꯣꯔꯛꯏ. ꯌꯥꯔꯦ ꯀꯩꯗꯧꯔꯕꯒꯦ ꯃꯣꯏ ꯄꯥꯕꯨꯡ? ꯁꯥꯔꯒꯤꯁꯨ ꯏꯃꯨꯡ ꯑꯃ ꯂꯩꯕ ꯑꯣꯏꯕꯅ ꯁ꯭ꯀꯨꯜꯁꯦ ꯃꯥꯡꯍꯟꯅꯤꯡꯗꯕꯒꯤ ꯑꯗꯨꯃꯛ ꯍꯥꯏꯔꯤꯕꯅꯤ. ꯋꯥꯐꯝ ꯑꯗꯨ ꯏꯁꯝ ꯁꯝꯖꯤꯟꯗꯨꯅ ꯂꯨꯄꯥ ꯂꯥꯈ 30 ꯑꯗꯨꯃꯛ ꯌꯥꯅꯈꯤꯔꯝꯃꯤ. ꯑꯉꯛꯄꯅꯤ ꯈꯥꯕꯒꯤ ꯃꯃꯥꯗꯣ. ꯃꯄꯥꯗꯨꯁꯨ ꯑꯗꯨ ꯃꯉꯥꯏ ꯅꯨꯄꯤꯒꯤ ꯋꯥ ꯂꯧꯗꯨꯅ ꯌꯥꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯖꯦꯅꯤꯠ, ꯊꯋꯥꯟ ꯑꯃꯗꯤ ꯀꯣꯔꯧꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯔꯝ ꯑꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯑꯁꯤꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯖꯦꯅꯤꯠ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯑꯅꯤꯗꯣ ꯕꯣꯔꯗꯤꯡꯒꯤ ꯅꯤꯄꯥꯒꯤ ꯂꯩꯐꯝꯒ ꯅꯤꯄꯤꯒꯤ ꯂꯩꯐꯝꯒ ꯇꯥꯏꯅꯐꯝꯒꯤ ꯕꯦꯔꯦꯟꯗꯥꯗꯨꯗ ꯎꯅꯔꯤ. ꯂꯥꯡꯂꯦꯟꯅ, ꯗꯗꯥ, ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯈꯤꯗꯕꯗꯣ ꯈꯪꯕ꯭ꯔꯥ? ꯕꯣꯇꯜꯗꯣ ꯊꯥꯡꯒꯠꯇꯨꯅ ꯏꯁꯤꯡ ꯊꯛꯂꯝꯕ ꯖꯦꯅꯤꯠꯇꯣ ꯈꯪꯍꯧꯗꯅ ꯏꯁꯤꯡꯗꯣ ꯈꯪꯍꯥ ꯍꯥꯔꯛꯏ. ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯈꯧꯗꯦꯡꯂꯕ ꯇꯨꯡꯗ ꯍꯥꯏꯔꯛꯏ. ꯀꯅꯥꯕꯨꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯔꯝꯕ ꯅꯃꯥꯟꯅꯕꯤꯅꯣ? ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯥꯏꯔꯛꯄꯅꯤ. ꯂꯥꯡꯂꯦꯟꯅ, ꯁꯅꯥꯔꯩꯗꯣ. ꯈꯪꯍꯧꯗꯅ ꯃꯤꯡꯗꯣ ꯇꯥꯕꯗ ꯖꯦꯅꯤꯠ ꯁꯥꯎꯔꯞ ꯇꯧꯅ ꯍꯪꯉꯛꯏ. ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯕꯅꯤ. ꯃꯤ ꯁꯤꯈꯤꯕ ꯄꯥꯅꯁꯤ ꯍꯥꯏꯕ ꯅꯠꯇꯦ. ꯂꯥꯡꯂꯦꯟꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗ ꯖꯦꯅꯤꯠ ꯏꯁꯧ ꯄꯪꯂꯥꯡꯇ ꯂꯥꯡꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯤ. ꯑꯗꯨꯒ ꯃꯁꯥꯗ ꯍꯦꯡꯀꯔꯆꯤꯞ ꯑꯃ ꯄꯥꯏꯗꯨꯅ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯩꯊꯣꯛꯂꯤ. ꯃꯈꯣꯏꯁꯨ ꯈꯥꯕꯒꯤ ꯃꯤꯁꯤꯗꯨꯒꯤ ꯋꯥꯐꯝꯗ ꯋꯥꯔꯤ ꯁꯥꯗꯕ ꯅꯠꯇꯦ. ꯀꯤꯔꯤꯕꯅꯤ ꯃꯈꯣꯏꯁꯨ. ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ. ꯑꯗꯨꯁꯨ ꯁꯥꯊꯤꯕ ꯅꯤꯄꯥ. ꯐꯠꯇꯕ ꯋꯥꯈꯜ ꯆꯦꯟꯕ ꯃꯈꯣꯏꯅꯤ. ꯃꯔꯝ ꯑꯗꯨꯅ ꯀꯣꯔꯧ ꯑꯃꯗꯤ ꯖꯦꯅꯤꯠ ꯑꯀꯤꯕ ꯀꯔꯤꯁꯨ ꯄꯣꯛꯂꯝꯗꯦ. ꯑꯗꯨꯕꯨ ꯊꯋꯥꯟꯗꯤ ꯑꯁꯨꯝ ꯀꯤꯔꯛꯂꯝꯃꯤ. ꯃꯇꯝ ꯈꯔ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯄꯣꯏꯔꯩ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩꯗ
나 보이레이, 따브로. 보이레이, 마발다 마부 거북이 콘실라마 따부두다 탑나 톡락도니 예행로바다. 샤누, 마코테 엔상나 비카라 바이드네 레이람. 보이레이나, 샤누아, 낭라 이로. 라오, 망골도 오이나 파물라오. 샤누나, 파마로이게, 아이 투션 사토이니. 엔상세 코이마마나 나보이레이다 비라모 하이바. 아두기 비발락바니. 아이 살루키게코. 보락레베 엔상 나비도 비람두나 샤누 샷크리. 마리 가리수 통나드라바수 샤누 아마디 사나라이 비삭 픽링아이디 루나 티나락포 오이바나 샤누기 마마 림비나 아두막 마팅 빵마니. 쇼음드나 보딩데 라이리바 어흥마도 누미당두다 가와이 따이바기 마라이 옛나리. 타와나 와이샤 아이나 따이드라바디 야드라바로. 고로우나 낭나 카라 하예 떠오니 코이수 피디 소리두디. 우바이 레이트라두나 타완 피 아파타바 마사마 바이두나 이싱 야오바 바켓 아두가 가도 하이보이 하이타보이 마닝 레이두나 따이리. 마타후두다 제닛 아마디 코로 마콜리 톡다 도미나 노리. 아숑마숑 따이두나 가도기 마바알다 토크리. 타완 따이바 로이라두나 마쾅 바이두나 마사도 띵리 양링리 켓톡리. 아두수 통실두다 리압두나 하이핏 온토렉보다 마코이네 레이리바도 그라운드 플로어니. 마코이네 오이 탕바 가실기 가두데 레이바니. 그라운드 플로어 시다 가다라레이. 타완의 이행 토렉보다 이에 탕박이 가신기 일요일 로이바 가두기 통실다. 가나군바 아마 무신 문을 리에보도 오리. 니피슈 아목 마리. 아두부 니파기 레팜다 니피디 가람나 레영만이 칼로바다 타완 니파 오이라보이 닝로이. 버켓투다 야오리바 이싱 파타바도 하이독람두나 피두수 삼톡두나 마팔다 얀톡람라바 퉁다 마코이 가다 상기 타오바다 타완 ngasaili haubu mitamdo leiribra haiduna amukkasu yenglobada uri makoigi manakta inaknakna asom nakalgi kasingi kaduda laibugum tauribado. Ngayhak yenglamlaba tungda tawal isuk-suk taduna kada sangatlay. Aduga mamanaba anida tumningi hayramduna famungdo sangduna tungkirami. Lairik pa famda famduna kora wamadi zenit chu wari sai. Zenit na koro tabro. Nuan puktuda pensilama paiduna kari-kari no pangyekti yekli koraudo. Zenit na kauriba kado tasiludi. 타와 사다바 마타우두다 제니 초코로기 룩함다 쿠팡나 아목당 타라가 하이리. 삭다 아티야. 너밋니나 다울루티다 블레네 렌바만바 미냐 가오리바세 쿰다비가 타오라단. 고로수 마쿠ꯠ 오이나 룩함도 난난나 코마이. 낭디 파자레해. 수작 아프토 말리. 나쿠토부 요나 사브로 나이 밑가세 숭투기도 말리. 와하이두다 제니 강하우다나 사나레기 마팜다 마항나 쿠팍나 한진난진 까야락 답이 기바도 미국도다 닝싱막람. 사나레기 콘세어수 탑나 따라키. 다다 나예 아이보 아돔나 포비가 누워 아이보 다도 비워 아이 앙앙시에 망한 크로 하이라바수 망한 가게 아이기 본 시보 아목다간 비요 아이 아모아레 아이자 넌자리바도 따다 까야락 아돔막 쿠팍나 답이 기바니. 하이핏 칼로라바 둥다 하이리. 제니나 카바기 미시세 아이디 싱나이 ngalingay sida amaiba matana hobuna phagani khaleidi kwaraung 12 exam se loidi faudi mapal thokpa yaroi haidudi adagi exam su kuidri si loyaga chasi aikhoiromdane yamna haiba amaiba amlei ani du su asum pung thengse lakpaduda rongi mayado aduk thanduna leibaduda makhoigi warden sarduna thongjel leptun hayai nakhoibu tumdribro pungse taramathu helene noibu tumune ayeng ayu amung nganna hawalaga paro warden hairaklibado animak punna khumai hoi sar angang sa masanimuk leiba boarding ni nangthilgi matamdadi pura juda leiba yong singduna koirau lawugumna nupigi warden nupagi warden anido koirau lawnaribani
ꯃꯈꯣꯏꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯕꯤꯕꯒ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯄꯨꯡ ꯊꯦꯡꯖꯤꯜꯂꯛꯄꯗꯗꯤ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯤꯛꯄ ꯑꯍꯤꯡ ꯑꯃ ꯑꯗꯨꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯒꯥꯔꯤꯗꯨ ꯌꯦꯡꯂꯨꯕꯗ ꯄꯨꯡ 2:30 ꯈꯔ ꯍꯦꯟꯇꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯋꯥꯟ ꯑꯃꯨꯛ ꯇꯨꯝꯊꯒꯦ ꯇꯧꯕꯗ ꯏꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯇꯧꯗꯨꯗ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯊꯋꯥꯟꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯌꯨꯛꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯇꯨꯝꯊꯧ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤ ꯇꯧꯔꯤꯁꯤ꯫ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯀꯥꯗꯨꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯏꯪꯊꯝꯊꯥꯒꯤ ꯏꯪꯂꯕ ꯅꯨꯡꯁꯤꯠꯇꯨꯗ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤ꯫ ꯅꯨꯄꯥꯒꯤ ꯂꯩꯐꯝꯗꯨꯒꯤ ꯃꯅꯤꯡꯗ ꯅꯨꯄꯤꯒꯤꯁꯨ ꯕꯦꯜꯀꯣꯅꯤ ꯁꯥꯏꯠ ꯑꯣꯏꯔꯤꯕꯅꯤ꯫ ꯎꯔꯦ, ꯇꯣꯞ ꯐ꯭ꯂꯣꯔꯗꯨꯗ ꯅꯨꯄꯤ ꯑꯃ ꯐꯤꯅ ꯃꯀꯨꯞ ꯀꯨꯞꯁꯤꯟꯗꯨꯅ ꯇꯦꯕꯜ ꯑꯃꯗ ꯃꯩꯁꯨ ꯃꯨꯁꯤ ꯊꯥꯟꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯨꯝ ꯇꯨꯡ ꯑꯣꯟꯊꯣꯛꯂꯤꯕꯗꯨ꯫ ꯅꯨꯄꯤꯗꯨ ꯎꯕꯗ ꯊꯋꯥꯜ ꯂꯛꯅꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯇꯞꯂꯞꯅ ꯅꯨꯄꯤꯗꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯀꯣ, ꯁꯛꯇꯣ ꯑꯃꯨꯛꯇ ꯈꯪꯖꯒꯦꯗꯅ꯫ ꯊꯋꯥꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯊꯋꯥꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯅꯨꯄꯤꯗꯨ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯐꯨꯠꯆꯤꯟꯗꯨꯅ ꯇꯥꯔꯤꯕꯗꯨ ꯊꯋꯥꯟ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ꯫ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯂꯩꯐꯝꯒ ꯇꯥꯏꯅꯕꯗ ꯈꯥꯔꯤꯕ ꯕꯥꯛ ꯋꯥꯌꯔꯗꯨ ꯀꯥꯟꯗꯨꯅ ꯊꯋꯥꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯊꯋꯥꯟ ꯈꯪꯍꯧꯗꯦ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯁꯥꯕꯨ ꯀꯟꯅ ꯂꯣꯟꯁꯤꯟꯕ ꯑꯣꯏꯕꯅ ꯀꯣꯔꯧꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯖꯦꯅꯤꯠꯇꯤ ꯍꯦꯗꯐꯣꯟꯗ ꯏꯁꯩ ꯍꯧꯅ ꯊꯥꯗꯨꯅ ꯃꯅꯥꯀꯣꯡꯗ ꯍꯥꯞꯇꯨꯅ ꯇꯨꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯥꯔꯝꯗꯦ꯫ ꯀꯣꯔꯧꯅ "ꯀꯔꯤꯅꯣ ꯊꯣꯡꯗꯨꯕꯨ ꯑꯗꯨ ꯀꯟꯅ ꯂꯣꯟꯁꯤꯜꯂꯤꯕꯗꯨꯕꯣ? ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦ." ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯨ ꯋꯥꯔꯤꯗꯤ ꯂꯤꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯤꯅ ꯇꯨꯝꯅꯤꯡꯕ ꯃꯇꯝꯁꯤꯗ ꯍꯧꯒꯠꯂꯣ ꯋꯥꯔꯤ ꯂꯤꯒꯦ ꯍꯥꯏꯔꯕꯗꯤ ꯀꯔꯝꯅ ꯍꯥꯏꯔꯨꯒꯅꯤ? ꯃꯔꯝ ꯑꯗꯨꯅ ꯊꯋꯥꯟ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯦꯜꯀꯣꯅꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯑꯗꯨꯃꯛ ꯈꯜꯂꯗꯨꯅ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯇꯨꯅ ꯊꯣꯡꯗꯨꯒꯤ ꯃꯊꯛꯇ ꯍꯥꯞꯂꯤꯕ ꯅꯨꯡꯁꯤꯠ ꯆꯪꯂꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯅ ꯍꯨꯠꯇꯣꯛꯇꯨꯅ ꯈꯔ ꯍꯣꯍꯟꯗꯨꯅ ꯊꯝꯂꯤꯕꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯃꯤꯠꯅꯤ ꯑꯗꯨꯁꯨ ꯉꯧꯔꯣꯛ ꯉꯧꯕ, ꯃꯤꯠ ꯅꯍꯥ ꯌꯥꯎꯗꯕ, ꯃꯥꯏꯊꯣꯡꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯋꯥꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯊꯋꯥꯟ ꯀꯣꯏꯔꯥꯎ ꯂꯥꯎꯔꯛꯏ, "ꯏꯃꯥ! ꯏꯃꯥ!" ꯃꯁꯥꯒꯤ ꯑꯣꯏꯅ ꯊꯋꯥꯟꯁꯤ ꯇꯨꯝꯕꯗ ꯆꯣꯏꯔꯣꯜ ꯈꯔ ꯂꯣꯟꯒꯜꯂꯤ꯫ ꯀꯣꯔꯧꯁꯨ ꯆꯣꯏꯔꯣꯜ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯥꯁꯨ ꯍꯦꯗꯐꯣꯟꯗꯨ ꯃꯤꯅ ꯀꯧꯕ ꯉꯥꯡꯕ ꯇꯥꯗꯅꯕꯒꯤ ꯃꯑꯣꯡꯗ ꯏꯁꯩꯗꯨ ꯍꯧꯅ ꯊꯥꯗꯨꯅ ꯅꯥꯀꯣꯡꯗ ꯍꯥꯞꯂꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤꯁꯤꯗꯤ ꯆꯣꯏꯔꯣꯜ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯁꯤ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯈꯪꯕꯤꯗ꯭ꯔꯕꯗ ꯊꯋꯥꯟ ꯀꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ꯫ ꯐꯃꯨꯡꯗꯨꯗꯒꯤ ꯃꯇꯥꯎ ꯑꯅꯤꯕꯨ ꯀꯧꯁꯩ, "ꯖꯦꯅꯤꯠ, ꯀꯣꯔꯧ, ꯅꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ, ꯑꯩ ꯌꯥꯝ ꯀꯤꯔꯦ꯫ ꯇꯥꯕ꯭ꯔꯣ ꯚꯥꯏ, ꯁꯤ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ." ꯍꯟꯖꯤꯟ ꯀꯧꯔꯕꯁꯨ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯊꯟꯇ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯡꯊꯣꯔꯛꯏ꯫ ꯊꯋꯥꯟ ꯃꯃꯤꯠ ꯆꯦꯖꯦꯅ ꯎꯏꯁꯟꯗꯨꯅ ꯕ꯭ꯂꯥꯡꯀꯦꯠ ꯑꯗꯨꯅ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯁꯨꯞꯆꯤꯟꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯤ꯫ ꯃꯁꯥ ꯄꯨꯝꯕꯁꯨ ꯀꯥꯂꯦꯟ ꯊꯥꯗ ꯁꯥꯕꯒꯨꯝꯅ ꯍꯨꯃꯥꯡ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯕꯗꯨꯗ ꯊꯋꯥꯟ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯣꯡꯗꯨꯗꯤ ꯑꯗꯨꯃꯛ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯕꯗꯨꯗ ꯊꯋꯥꯟ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯒꯦ ꯈꯟꯗꯨꯅ ꯀꯨꯝꯊꯔꯛꯄꯗ ꯈꯪꯍꯧꯗꯦ ꯕꯦꯜꯀꯣꯅꯤꯗꯒꯤ ꯑꯃꯨꯕ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯋꯥꯟꯕꯨ ꯆꯥꯛ ꯂꯥꯎꯅ ꯃꯈꯧꯔꯤ ꯆꯞꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯌꯥꯝꯗꯒꯤ ꯌꯥꯍꯧ ꯏꯊꯦꯡ ꯊꯦꯡꯕ ꯔꯨꯝ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤꯕꯅꯤ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤ꯫ ꯄꯨꯡ 7 ꯇꯥꯔꯛꯄꯗꯨꯗ ꯀꯣꯔꯧ ꯍꯦꯗꯐꯣꯟ ꯑꯗꯨ ꯃꯩ ꯂꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯃꯤꯠꯇꯨ ꯄꯥꯡꯕꯣꯏ ꯄꯥꯡꯗꯕꯣꯏ ꯇꯧꯗꯨꯅ ꯇꯞꯅ ꯆꯠꯇꯨꯅ ꯕ꯭ꯔꯁꯇꯨ ꯀꯣꯜꯒꯦꯠ ꯈꯔ ꯃꯦꯠꯇꯨꯅ ꯕꯥꯠꯔꯨꯝꯗ ꯂꯥꯛꯂꯤ꯫ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯂꯩꯕ ꯅꯤꯄꯥ ꯃꯆꯥꯁꯤꯡꯒꯤ ꯑꯄꯨꯟꯕ ꯕꯥꯠꯔꯨꯝꯗꯒꯤ ꯀꯣꯔꯧꯅ ꯂꯥꯛꯂꯤꯕꯗꯨ ꯕ꯭ꯔꯁ ꯇꯧꯔꯝꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯃꯤꯠꯇꯨꯗꯪ ꯄꯥꯡꯉꯒ ꯂꯥꯛꯎꯗꯅ꯫
오이름오이름 두살라바디 yum sabada simina aho men magumna namit nena line ama singido I asiba na men kibatay niya Korausu isingdo nakol da lairiba syntax tu dagi kallabatungda ninggang pamladuna mag-ama na ising high-fat kanduna masiulo tengtoi aduga hairi Aigi di mise soire nangina nayado kuntrani toidi hele ni pumuk suri ni palido Makoy masel amana amada sitha naringay sayraksidan Zenito koirau lauduna mamay mamit humang ikang kanguna sentoray aduga koraw da koray koraw da natana atay layriba mayam dusu zenit yamanakta sang silay aduga hangay bay kaydorage atay makaya dusu hangay kaydorage nang busene Zenit wa atay kari sungangdi makutuna makoy ka layba may kayadonda tilakpaduda mayam do sang sinunay yang lubadadi Nupa oirabasu hachonba kayadi wantawa yawnari adubu korawdi Zenit na pakatpa adugum na pakatlami Maramdi oiramliba pibamado akibagi masakni Kutki kutsa makay laymayda tongan tari aduda sunatana mamay nakal namana blet na lensin magi matong maram kangdaba sakpamama oiri Makong kongpak adasu koygi mahunggum na Karina bu hutliba no kangdi mahut yamna hainada moongda hori aduga nukhamdasu yot kumba amana anjin thomda thibagi ipak na itoi na igi ingakta thoktuna thawando laymaida taduna layramni nupani nipi amabu tamthina hatpa ngamlibani adubu aigi oiba mida yamna hena tamthiba magong amada layramlabada koro laymaida phamthaduna mamitagi mapitari aduga mapukningdasu khanjai korona Karino handak tawraliba mataw siba boarding duda layba kinabadagi hangang kaya masu mayumda hanakiba yawri aduga mama mapa oiba singnasu layhaningdraduna adumak masa singbu mayumda punakri yumda puri haiduna exam thandabadi nati schoolsigi mingda exam thandaba thawrangdi adumak tawri adubu boarding sidadi hangang amatta laikhidri Nakalamarom-dana shanaraygi asiba haksang oina fangkiba kongnang pambidugi jagaduda amubu ama layramba thengnai haidana kulgi ahal angang makhay ngangnaba wari sanaba yaw amadi madubu thengnariba midugi mayum fauschattana hangnari kulsida laybani karigidi taroi boiraisu taribani mamagi hidak layba kuldugi kaithel masaduda layriba pharmacy-duda laklam Poiray lakpa ubada leplam manipi kaya masu makut tinduna amana amada sirol tawnarami sirol di layradana fong na haina basu yawri kaithela pot phambi nipi amana maga thangnana famlibi nipi amada paudamli masibu nangi nasanupiga tinaba mamang sahida sikhibi nupi masadugi mabungdo natrane nakal famlibi nipi dasu mamai fat onduna poiraygi maikaydi yengi Atay kanasu nati nipido sanugi mama lembini lembi mangakdo high-fat hangatuna poiraybo kaurai Poiray isabu kari layba lakpano inigi nakta amukta sangla khoni nangbo Ika isalamba poiraydo lembi na kaurakpaduda maray tali kumai ine imagi hidak layba lakpani hidak singse hana amukta layrukige aduga sangaki lembi su ifafana hairi pare laithok loroko ado sangdi sangla amuko hoi haibagi matagumna mangakto nomi poiray su lembi gi nakalda famlibi nipido hantak mukti sawningna hairi kulna hanna yengningba fawdraba imungni nipasigi masal nupido karisu apaba oiramloi madunabu mabukta angang naupuraduna Siraga taramlibadunine atayna imong adugi pukselamadi afaba lamchat pukhangdrabasu lembigi mama masanadi mayek sengna khangbana nipidugi wahaidu tabada lembi su khara makhaidi sawningdona haireklami heraise napurami haiduna bu hekta pangsaida saibinuda isigi isado nupa ngakta oibana nipi karamne yokani senagani
이샤누비세 미기 맘이다 아칸 아랑떠위 오이나 우키니 하이버기 아와바시 캉리로이 누비도 더폼 캉드리 곰루라바슈 슌팜 레이트레 칼라라두나 또미나 레이크리 림비슈 칸실루바다 맘이뜨기 마비따레이 마샤누비가 샤나라이가 로이나키바 본시기 땅각 아마 닝싱락람 샤누 아마디 샤나라이 아니도 망골다 팜두나 싱주사리 아두가 녹녹다나 우리수 사리 샤누나 샤나라야 아이디 하용와이 싸우라가냐 독tor 오이도이니 모록 샤바기 마마이 마밋 아두수 후망 이깡깡라두나 녹녹다나 쿠마이 샤나라이나 독tor가 또 오세 이싱 아먹다 부토라오 아이 모록 샤바나 시레 ngasaidigi limbisu phisaduna mangolduda leiri anidugi mataududa nokningladuna hairei limbina aina haidro morokto yamankhre nabuksa kani khara khajik thau haibase yadeba shanaraisu ikoikoida mamada mamagumna khumai shanaraina sumloiramdaginida mi ngasaigaidi sarampote ine poireina kaurakpaduda lembi mamit pangna manga manghyak mangluri haiba gyan tai nokfet tawduna hairei lembina isabu saksarak labro poireina sadri ine sidagi yumda hallaga thongludoini lembina ensangbu lehawbro poirei mangak to haifet non thaduna hairei lehawi ine lehawi hairawasu lembina namdana saba yanaba khara amuk yengduna pikri poirei fana koina lawroi haiduna haisabani adubu lembigi mataududa mamada mamagum nungsiraduna mahaksu ensang singadu puduna laklami somdana jenit koraugi mayumda satuna korauga loyana amaiba manigi manakta lakli yumasida mi kanashu layramdabagi aniyado mayumda amuk halaklami jenit na yum yorakpado numidangi pung tarit makai tari imong hek sangbaga mamana sa helai exam di tha phajilaktre aduga nangna question satna lairibani ngang libado kumlamdana magi kada sangkhirami sandia mathanda prok sakna masilda soli mahangabani isasi makhoi mayamna kehanmandana mapa sumabuksu sakmanai angang si pikningaida 푸드나 와락 sabada aibu saiba aingona phuba hausikti phajaredana ai khoi pulapta netlaga satpa hore jenit magi kada sangduna famungda longna ngahak hiptuna khalli aina tawriba sibu sumlibro sumi kaino mana lanmani mara lairaba mi ama ai lale aina soibani haiduna mara yajaba mi se pakna laiti Samagi manungda tara fawo sudribani jenit mak masana lale kak hanjaramdi adubu soiriba si kanano nipa masu mit karamba saglukto phasena thiraga sadaba saksa phudagi kotuna saruraba tungda sapuodu mahakna mangthokpani haibadi karamna mingonda paudamgani aduga nipi masuni iya yabi oina uhalloidabani Nipana kudum sanba haibasi nupigi makayamna poli nupina yadrabada nipana kak henjin mangamloy adubu lale haidna aduk tamtina hatok pibadudi amok shum libra wakhal khanna zenit adumak tum thakirami nakalama romdana korau shu laifam ama khanglamdi masadam ising singnaba ama langoi sansinkri wakhal ngihak handuna family Corona. Tawain laman kumbadi oitok-tabani. Tamusaw. Koraw konzel lugi may kaida mamay faton thorai. Sahi tara mukta ngairibi magi masal lupi laisa masapumba fi ingaw ba amana kumduna babung dalak narai. Ay butne. Makoli tokta nokfet tawduna koraw su sang sinduna laknari. Masalga sanari. Korauna. Ay buhat pigano. Ayam na kizaye put. Korauna kiya haidana question seli. Laisa sumabung bukoy tanari. May hak sanaraba tungda. Laisa wari haidana. Sumpambada sofado da isisi na tumtakri.
Korau sangsinduna masal nupibu pamlaga mamagi kada puduna lai. Korau gi mama takhelaisu masada tapna hairi. Tung krabra nok noktana khuma I korau su se aigi butse tungkre. Laisabu ningthina tumhalaraba tungda takhelaina masabu khamduna hairi. Ibungo ima ngasidi wa ama haige. Magi kada satke tauramani koraudo adu khongpham ama hansilaktuna mamagi manakta tapna famthai. Takhelaisu makha tarai. Yengo ngasigi khunai sida tariba pau mayamse nipi ama aduda tarame sina phangli adu ada kaya hainaribase masanupi pokpa aikhoidi isabu khong thangangadaba fawbu kiye maduna nangna nasana khangne nangi nasalbu senauko imane isanupi bu kanada su sinaningde adubu nangdi mabungni mamana hairibu wahaiduda korau masana masa tukatjaba phaurakpa horaklami wakhaldasu khalai magisu mabung leiramgadra aikhoina adumna tawbada kari phauramgani ngaya khallaba tungda isi sina tumlibi masal nupida haifet yenglamnaga korau magi kara tumina satkri mama takhelaisu masabu khamludri adumak potha hori korau magi kagi faklangduda sapu kanna mathanda kinna thinjanjai aduga mamitagi mapitana masana masada haisari miro aisibo miro karigi aina khanthawdriba aigi isalbu nungsi karigumba aigi aralba khongthangaduna isalgi punsida aina mabung ama oibada matik sadraba mabung ama oigadra nupibu otpa ngamba aina nupibu senabagi yathang pirakpada ai matik sadi ai mihatpani haidana karigidamak imada haiba ngamdribana hausikti korau masana masagi maral yasaningi piklibi masalgi damak khanba horakli mamada asima pumba haigi khanduna mamai onthorakpada laijado ngasai mana kuktuna lakhiba fiyado kuktuna amukasu lai hantak mukti korau sangsinduna masanbu tapna konsanbi aduga fido haiduklubadadi kanashu lairamdri fido khaktamak laimaida tari korau maning khangan halli aduga yengkhalakpada magi kada khalliba padaradugi marumda mami ama satpugum mami tarakli adubu korausu apangba nipadi nati magi kadagi senthoraktuna mamagi manakta ahing aduma khara haisinaraga layammi mathangi numitni korau ayuk nganna Jenita call tawri Jenitna kai leirage korauna nanglao ipu manigi manakta su sasi aduga aigu wari amasu sasi hoi hairaduna Jenit su phone thamkri Janet breakfast su sat chaduna gari sodo paiduna thoglakpada magi mapaga loinana laikhidraba mahaki matau thawangi mapaga punna sangminaraklami Thanilna ibungo ayuk ngan basida kadaiduna nangbo mapana hanglap-libado khomningda khomai korau hoidani nakalda lepliba thawangi mapa ibo holsu taplamna hairi ibungo matam phate gari thaubada seksina thauko hoi haibagi matagumna mangakto haifet nomlamduna gari do thauduna chatkri Thanilamadi ibo holsu Jenit ki maikaibu yengduna lehawi Thanilna yengbana masabu nungsibagi ibo holna yengbana mapukni nungsibagi magi masani padusu hinglamlabadi haibagi maisakta Korau amadi Jenit anido amaiba manigi mayumda anirak subu oina lakli hantak mukti manisu sumangda famduna sema samada kari no khara iduna lairami anido parap sangsinuna kawi ipu mani yamna ahal oiba natri mingaudabu ipu thokpagi adumak kaungnabaduda ahal manbani iramliba sedo nakal lamada thamkhraba tungda hangai manina ibungo noibu kana no ipuga kari tana seba
Manigi nakolda thariba phaksangduda anido sangsinuna tapna famthai aduga hairi Gorauna ipo masi aigi marupni mingna zenit kawi ado ipo aikhoise Gorawa makha taba ngamdri manina nakhoibu goidorage hayuni Gorauna haiba hairoi khanduna zenit na phat launa hairi ipo Aikhoida mathong maram khangnaba thawai khara inarakpagum tauba mangsu nungaiti aduga aikhoigi imanaba ani amasu laikidri masida sumsingnabagi ipuda tanasage tauban thawaibu faba ngamba amaiba ma oirabasu asengba asumba haibasidi mioi pumnama khanglibani maramduna thokiba thaudok sanaraibu hatkiba waridu lirabadi mateng pangbiu yaraklaroi khanduna ngayaki samjin chajinba wari oina likri Lirak wari du tabada mani thazabadi kharwali maramdi makhoidi angang adusu sahi kun sudriba makhoina masin thiba wa lotbagi sakphambu sahi humudra suraba adusu amaibagi sinpam asibu pairiba mahakna kariki khanglibani adubu nakoinan hangai manina ibungo ipuwa mahaigi Thawai haibasiri nakhoina tauba karigoma thabak amada hektamak inarakadaba nati madugi su manung oiba wari ama laifam thoi noi ipuda asengba liyu ipuna khut thabada mai pakloi oidaba oirabadi hausik nupa masa anido upai leitrei asengmadu haidrabadi hingbada ayet apan oiregani khanduna mathang manau naina wari pumaliri Warido ataba khudingmang thamoi sokani loiba fawba taba ngamloi karam ngamngani nupi masa amabu adok thina laknabagi waribo amayo manido khangaudana sawgalaktuna thabak adubu tawningdabagi mawongda sairei hera ibungo nakhoidi maigi kongda tagani adok tamthina laknaba ai thauramdo pangthokpa ngamloi nakhoina lali Jenit amayo manigi mamangda Samanga sapi bandal lama thadarai aduga hairi lising yang khaini sidigi hena hapu hairabasu hapseraki amukasu bandal lama ga thadarai sumna tangi thawai amadagi nathai nabagi tamang lupa lak ama mitmang da ngaurok ngauna tarabaduda mani nokfet tawduna haiki wa ama khaido amuk siamdorai manina aina haibadi nupi masu lali angam taleba Hari, ibu na nakhoigi mafamdane karigumba amam sinagi madu thadokpa yadi. Magi thawaiduna nakhoida karisu tawba ngamloidawribani ko. Manigi wafamduda anido hainingai leitana harausarami. Mani imungda sangluraga amuk thoglai. Aduga koraw amadi jenitki khudangda lang ahingba amamam kibiraba tungda. Laigi laina amam piraktuna hairai. Manina. Lang sisu lau thokano aduga laina sisu nanakdagi lapna thamganu ko mana karisu tawba ngamaroi adubu ibungo hayengdi pharak tarani hangsit numidangumba nakhoi amuk lakho thawaidu khudum sannaba lai amuktang khurum thoksiko ani dusu mayum da halaklami jenet ke mai thongdi momon minok na laiting adubu koraudi nokpadi lairadana yengkiba amada yengduna tuminna magi kada famduna lairingaitani masanupi laija sanglaktuna magi tampakta famduna hairi tamo chau aina ne film ama yengebako aduda heronido bad boy amana ne hatho iba adu tamo chaudi good boy ni ko khangaudana korau maselbu sena konseli Tasing na koraw ningamdaba na pik thaladuna hairi. Isal, karigumba tamo siyaw na bad boy oiram labadi nang sawadra. Karisu kangzadribi laijado tap na hairi. Tamo siyaw di good boy ni. Koraw mamitagi mapili palayta sintarai aduga matanda kanjay. Isal, tamo siyaw di good boy na tiye. Ay aswoy ba aran base. Kaglaga, isalgi thazaba mangadaba oirabadi. Sanarai, ayusu kaba amadi tawangi tawai lawkibagumna lawraro.
ꯋꯥꯍꯩꯁꯤ ꯍꯥꯏꯗꯅ ꯃꯈꯨꯠꯇꯒꯤ ꯏꯕ ꯂꯪꯗꯨ ꯂꯧꯊꯣꯛꯈ꯭ꯔꯤ. ꯃꯁꯤꯗꯁꯨ ꯅꯠꯇꯦ, ꯂꯩꯒꯤ ꯂꯩꯅꯥ ꯑꯗꯨꯕꯨꯁꯨ ꯄꯨꯟꯅ ꯍꯨꯟꯗꯣꯛꯈ꯭ꯔꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕ ꯂꯣꯏꯔꯗꯨꯅ ꯀꯣꯔꯧ ꯃꯁꯜꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ. ꯃꯁꯜ ꯅꯨꯄꯤ ꯂꯥꯏꯖꯗꯤ ꯆꯥꯛ ꯉꯟꯅ ꯆꯥꯊꯣꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯤ. ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕꯤ ꯃꯁꯜ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯕ ꯇꯨꯡꯗ ꯀꯣꯔꯧ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ. ꯃꯁꯥꯗ ꯆꯃꯝꯅꯕ ꯃꯌꯥꯝ ꯑꯗꯨꯅ ꯀꯣꯔꯧ ꯇꯨꯝꯕ ꯌꯥꯔꯝꯗꯦ. ꯏꯪꯊꯝꯊꯥꯒꯤ ꯏꯪꯂꯕ ꯃꯇꯝꯁꯤꯗ ꯈꯪꯍꯧꯗꯅ ꯅꯣꯡꯁꯨ ꯆꯨꯔꯛꯂꯝꯃꯤ. ꯑꯍꯤꯡꯗꯣ ꯀꯣꯔꯧ ꯕꯦꯜꯀꯣꯅꯤꯗ ꯊꯣꯛꯇꯨꯅ ꯁꯤꯜꯂꯛꯂꯤꯕ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯇꯥꯟꯊꯥ ꯅꯥꯏꯅ ꯃꯔꯤꯛ ꯃꯔꯤꯛ ꯇꯥꯔꯛꯂꯤꯕ ꯅꯣꯡꯂꯤꯛ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯍꯜꯂꯤ. ꯏꯪꯕꯁꯨ ꯐꯥꯎꯔꯝꯗꯦ. ꯈꯪꯍꯧꯗꯦ ꯃꯃꯥꯏꯗꯣ ꯃꯈꯥꯗ ꯌꯦꯡꯊꯔꯨꯕꯗ ꯅꯨꯄꯤ ꯑꯃ ꯐꯤꯕꯝ ꯀꯥꯏꯔꯕ ꯁꯛꯐꯝ ꯑꯃꯗ ꯋꯥꯇꯔ ꯄꯥꯏꯞꯇꯨꯗ ꯅꯞ ꯅꯞꯇꯨꯅ ꯀꯥꯈꯠꯂꯛꯂꯤꯕꯗꯨ ꯎꯕꯗ ꯀꯣꯔꯧ ꯃꯅꯤꯡ ꯍꯥꯏꯐꯦꯠ ꯍꯜꯂꯤ. ꯑꯃꯨꯛ ꯍꯜꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯤ. ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯕ ꯇꯨꯡꯗ ꯀꯣꯔꯧ ꯃꯥꯒꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯕꯗ ꯊꯣꯡꯖꯤꯜꯗꯨꯒꯤ ꯅꯥꯀꯜꯗ ꯁꯅꯥꯔꯩ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯐꯖꯕ ꯁꯛꯇꯝꯗ ꯅꯠꯇꯦ, ꯃꯈꯣꯏꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯕ ꯇꯨꯡꯗ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯜꯂꯝꯗꯥꯏꯗ ꯎꯈꯤꯕ ꯁꯛꯇꯝꯗꯨꯅꯤ. ꯁꯅꯥꯔꯩ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ. ꯁꯅꯥꯔꯩꯅ, "ꯗꯥ ꯀꯣꯔꯧ, ꯑꯩꯕꯨ ꯀꯟꯕꯤꯌꯣ." ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯑꯇꯩ ꯋꯥꯍꯩ ꯍꯥꯏꯕ ꯍꯩꯈꯤꯗꯕꯅꯤ ꯑꯩ. ꯀꯣꯔꯧ ꯇꯁꯦꯡꯅ ꯃꯥꯕꯨ ꯍꯥꯠꯈ꯭ꯔꯒꯅꯤ ꯈꯜꯂꯛꯄꯗ ꯀꯤꯔꯛꯄ ꯍꯧꯔꯤ. ꯕꯦꯜꯀꯣꯅꯤ ꯑꯗꯨꯗꯒꯤ ꯋꯥꯇꯔ ꯄꯥꯏꯞꯇꯨꯗ ꯂꯥꯝꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯥꯅ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯄꯗ ꯉꯁꯥꯏ ꯊꯣꯡꯖꯤꯜꯗ ꯂꯦꯞꯍꯧꯕ ꯁꯅꯥꯔꯩꯗꯣ ꯃꯀꯣꯛ ꯌꯨꯡꯊꯗꯨꯅ ꯋꯥꯇꯔ ꯄꯥꯏꯞ ꯑꯗꯨꯗ ꯃꯈꯨꯠ ꯃꯈꯣꯡ ꯇꯞ ꯇꯞ ꯅꯞꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯨꯝꯊꯔꯛꯂꯤ. ꯅꯣꯡ ꯆꯨꯕꯒꯤ ꯅꯥꯟꯕꯗꯨꯗ ꯀꯣꯔꯧ ꯈꯨꯠꯄꯥꯏ ꯆꯥꯍꯧꯗꯕꯗꯒꯤ ꯃꯈꯥꯗ ꯇꯥꯈ꯭ꯔꯤ. ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ. ꯄꯣꯏꯔꯩ ꯃꯃꯥꯒꯤ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯇꯨꯅ ꯄꯨꯔꯛꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯃꯥꯕꯨ ꯍꯧꯗꯣꯛꯏ. "ꯏꯃꯥ, ꯁꯦ ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯁꯦ." ꯇꯝꯐꯥ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ. ꯃꯃꯥꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯁꯥꯗ ꯍꯥꯏꯐꯦꯠ ꯊꯦꯡꯗꯨꯅ ꯍꯧꯗꯣꯛꯏ. "ꯏꯃꯥ, ꯁꯦ ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯣꯁꯦ." ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯕꯁꯨ ꯈꯨꯝꯂꯛꯄ ꯂꯩꯈꯤꯗ꯭ꯔꯤ. ꯄꯣꯏꯔꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯃꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ. ꯋꯥꯔꯧꯅꯁꯨ ꯆꯩꯔꯤ. ꯄꯣꯏꯔꯩꯅ, "ꯏꯃꯥ, ꯍꯧꯒꯠꯂꯣꯁꯦ. ꯁꯅꯥꯔꯩꯅ ꯆꯠꯈ꯭ꯔꯕꯁꯨ ꯏꯃꯥꯅ ꯍꯛ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯑꯩ ꯍꯤꯡꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯒꯤ ꯑꯁꯥꯗ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣ ꯏꯃꯥ? ꯅꯣꯏ ꯌꯥꯝ ꯐꯠꯇꯦ. ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗꯦ. ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯔꯣ? ꯑꯩꯒꯤ ꯅꯥꯛꯇ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯕꯔꯣ ꯏꯃꯥ?" ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯃꯆꯥꯒꯤ ꯃꯩꯁꯥꯛꯇ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯤꯕ ꯃꯃꯥꯅꯤ. ꯑꯗꯨꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯃꯆꯜ ꯄꯨꯝꯅꯃꯛ ꯀꯥꯏꯅꯔꯕ ꯃꯤꯁꯛ ꯑꯗꯣ ꯍꯤꯡꯅꯤꯡꯕ ꯄꯣꯛꯂꯝꯈꯤꯒꯗ꯭ꯔꯥ? ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯀꯞꯂꯤ. ꯀꯣꯔꯧꯅ ꯁꯨꯃꯥꯡꯗ ꯐꯤꯕꯝ ꯀꯥꯏꯅ ꯁꯤꯔꯝꯕꯗꯨ ꯎꯕꯗ ꯇꯈꯦꯜꯂꯩ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯤ. ꯂꯥꯏꯖꯁꯨ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝꯅ ꯃꯕꯨꯡꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯕꯨꯡꯗꯤ ꯂꯩꯔꯝꯗ꯭ꯔꯤ. ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯗ ꯂꯥꯏꯖ ꯀꯤꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯄꯛꯏ. ꯃꯃꯤꯠ ꯑꯅꯤꯃꯛ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯤ. ꯃꯁꯥ ꯄꯨꯝꯕ ꯃꯩꯗ ꯂꯧꯊꯣꯛꯈꯤꯕꯒꯨꯝꯅ ꯃꯨꯁꯤꯟ ꯃꯨꯔꯤ. ꯊꯦꯡꯂꯨꯕꯗ ꯎꯠ ꯑꯣꯟꯈꯤꯒꯗꯕꯒꯤ ꯐꯤꯕꯝꯗꯅꯤ. ꯑꯉꯥꯡꯗꯨꯅ ꯀꯟꯅ ꯀꯞꯄꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯀꯣꯔꯧꯒꯤ ꯃꯄꯥ ꯀꯨꯜꯂꯥ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯈꯪꯍꯧꯗꯅ ꯄꯣꯂꯤꯁꯇ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯈ꯭ꯔꯤ. ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯗ ꯖꯦꯅꯤꯠꯇꯤ ꯉꯛꯁꯥꯅꯔꯤ. ꯃꯔꯝꯗꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯪ ꯑꯃꯗꯤ ꯂꯩꯒꯤ ꯂꯩꯅꯥ ꯑꯗꯨ ꯅꯝꯈꯥꯏꯗꯨꯅ ꯀꯔꯝꯅ ꯁꯅꯥꯔꯩꯒꯤ ꯊꯋꯥꯏꯅ ꯈꯨꯗꯨꯝ ꯆꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯟ ꯑꯗꯨꯃꯛ ꯂꯩꯔꯤꯉꯩꯗꯅꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯣ ꯔꯤꯡ ꯂꯥꯛꯏ. ꯐꯣꯟꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨ ꯌꯦꯡꯂꯨꯕꯗ ꯀꯣꯔꯧꯒꯤ ꯕꯕꯥ ꯍꯥꯏꯗꯅ ꯁꯦꯞ ꯇꯧꯔꯤꯕꯗꯣ. ꯖꯦꯅꯤꯠ ꯂꯥꯛꯂꯤꯕ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯤ. ꯖꯦꯅꯤꯠꯅ, "ꯍꯦꯂꯣ ꯕꯕꯥ, ꯀꯔꯤ ꯄꯥꯎ ꯂꯩꯕꯒꯦ?" ꯈꯟꯐꯝ ꯈꯪꯗ꯭ꯔꯕ ꯃꯇꯧꯗ ꯍꯥꯏꯔꯛꯏ. ꯀꯨꯜꯂꯅ, "ꯏꯕꯨꯡꯉꯣ, ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯖꯥꯝꯁꯨ ꯍꯞꯇꯥꯃꯨꯛꯇ ꯉꯥꯏꯔꯤ. ꯑꯗꯨꯅ ꯏꯄꯥ ꯍꯣꯏꯅ ꯑꯗꯨꯝ ꯌꯦꯡꯂꯒꯦ. ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯖꯔꯣ."
Zenitna, lairikidi karisu khanbirunu baba. Aisu ngamnaba adum pagi. Ado hausi phauba karisu phangba ngamdribra. Kullana CCTV footage to iba nangi WhatsApp la tharaki. Call do kakraba tungda Janet WhatsApp log to hangduni yengi. Mathak ithang thang na lairiba kullagi satu da sangi. Video ama tharaklam. Janet video do mamit mana log to ko makai yengli. Water pipe to dagi tarakpada korau khara makai di sokli. Hawat pangamdraduna famduna lairi ngaitani. Pirol amuba setpa miya malaktuna korau bu khongpak na pangkaw da kauksili. Aduga makhut makhong ado punsinduna makhuda thang masama paiduna korau gi mami ani do kothok labatungda. Surama nong ado sulep khirami. Korau laimai da tharo onra khangli kanna lawada basu masin punsinba oibana ngamlamdi. Pirol amuba setpa ni paado bottle asawa maputhoraktuna. Koraugi masada bottle do da yauri bado karino khangda bado haisil. Mai haki tongda korau mai thaduk lamduna nipa do setkri. Janet khangawduna masado to sungi masil da soli. Adudi tawa namadi khabasu korau gumna. Ama ibine pirak palang namadi laina aduna Janet ki mafamda sanare sangbadi ngamlamdi. Adubu Janet haujikti taurakadoriba etekse mangondani haibas masana khangjarami. Maram maduna Janet mahaki famungado mon mayamamana mi tumba manaba siamduna tumma malalli. Aduga blanket amasu supsili. Aduga thongdo hangdoktuna thongi marumda leptuna leirami. Pungsa kharagi matungda purit pirol amuba setpa nipa ado tapna sangsilaktuna blanket ado haidugi sanamaki sangsilaktuna. Jenitsu danza yengduna nipa adugi lukhamda makhuda paiba yochaiduna kalli. Nipa adu laimaida takri. Nipa adubu makhuto sitna punduna siaramada pamali. Adugu wakhal taraknaba haiduna ising glass sama mamaida saisilami. Mamit pang ngamboy ngamdaboy pang thorakpaduda Janetna kanano nang kanano aibo hatki thaurangiba nang kanano hayo. Hanglibadugi ona tainabada nipa adu noktuna hairi. Kirabra ai lakani haibadudi khangamgani haiba ai khangi. Janet amuka sauna hangi nang kanano hayo natrabadi. Wahaisi haiduna nipa adugi mamaida kupakna thajeli. Hantak mukti nipa ado tapna hairi. Aibudi nipa ni nangi kupaki sainase khangmangami. Adubu sanaray di ngamnamgadra. Janet jingnabamit yengama yengdun hangi. Sanaray nang sanaray bu karamna khanglibano yamna thuna hairo. Aigi isang nupi hatpa na koidi aina liyamna kaktaroy. Wahaisi tabada Janet gyantari. Nupa si sanaragi mabung poirayni haiba khangli. Adubu karisu kiruba tauda karemna minu nga manok na hairi. Adudi aigi ex ha ibai tareni ha. Makol tong na noi. Janet mahaki kada langliba mayamdo kanana sutadi maramdi mamaga mapaga business samagi out of stiesta laikiba oibanani. Mabog hanubiga kada su ground floor da oibanani. Poiray su apang manupadi nati tungda makhut pulliba thauriyado ngasai mahak na laklamdai da pairakiba mini knife amana tapna lenbadagi nanthok-labani. Adubu punba saduna makhuto tungda adumak thamli. Janet mahak na ngamlani matagumna poiraygi khauriyado sakay taurakpada poiray makhuta pairamba thangma saduna Janet ki mangakta tinjalli. Janet ki ngaksamado i ngakta ngaikri. Poiray laymaida taduna layriba Janet ki manakta khongrai tana famlaga hairi. Nabra. Waisi hairaba tungda poiray Janet ki makhongduda amuk masing khangda thangduna tinjali. Mapi tana kaplaga amuk hairi. Poiray na sainase nangsu phango. Wadra. Masidagi suhenba sainani aigi isang nupi sanarayna khangkiba. Mikuptuda kanba lakti haidana mabung aibu suwarawranggani.
Amuk nok amuk kap tawduna layriba mataw adu Zenith sengna usilaktri. Ika hena thokpana makok ngaurakli. Zenith ki manakta tapna sangsilaktun hairi. Poirayna hausik nangse hingbagi chance macha amati layri. Minute 10 fawada hospital yaurabadi nang hingani. Adubu iyase henjinna thokiba tarabadi nang wahaydo makha taramda hanadagi soktuna layriba I mayam thoktuna layriba mafum aduda amukasu tapna thangduna lenchili. Hausikti Zenith I orakli. Sigadaba khajik khakta ngairi haibada karisu kaidri. Poiray hena pendraduna thangdu khutpai sumna paiduna ngaksamduda hanjinna nin tintali. Hawai yaudrba Zenith ki haksangduda makhutna singkhatuna koirau lauri. Haugalu sikiba yaroi haugalu. Saiko haibaduni makok saklaba poiray tamthiba mihatpa ama olaba sadagisu hena sathiba ama oli. Poiraydo koirau sulauri. May haki matung poiray mamay lay thorakpada magi nakalda masan nupi Shanaray gi thawai mireldo mamitagi mapi sintaduna mabungbu yengduna famlaga layrammi. Poiray masal nupi bu yengduna tapna kaurai. Shanaray pakumamada piramda punchi supagi oina mabung poiray gi mitmangdagi mangkari. Matang asida tamthiba mihat hairiba wari asi losinjari. Aroibo oina Vikas NBS na mayambo ikok no na kurumjari.